ki khulai paibas sing fa draga ing tappa mafamda ki aki akhang pohon ba yaning di haidar khuza sing su fondor li oza adu da chenaba sing ngasi fawba fa ba ngam dana lering cherak ta hairok to oina asugumba operation se thakiba ki paula pusi oza gi miyeng da masi kamani yeng biosa tasena manipur government haibetare pr lengak si aikoi gi fail oire habani failure oire habani maram di kari gi no habi matamda ngasi manipur gi da khaitang ing tap be haira pat tanja sida aikoi torbungda miyam ama idp mayam madu mafam da sanction na labu gi damak da sem saraga sanction lapani sanction liba mafam aduda aikoina thamningi ba point di manipur gi tampaki jaga sing asidagi makoina buffer zone haina maming ama thonjalaga buffer zone se lanchen be yade aduga singi jaga sing na buffer zone gi wang mod lanjalaga bomb to kapsulapani sing ji da administration ambu leitre haibani moina tawning ba tawraga aikoi gi parja miyam da nasi nomai kaptan bomb kaptan tawpani haibo fum haibidi ngasi gi lenga chi administration fail oire sing da lenga leitre sing da lenga lehelagadi santi lakani hai adugi matakta aikoi iramdam gi thuliba adugun laba hot spot haigadra hairi jaga sing asi tasena aikoi mafam asi aikoi ngak sen de se kamai tong ngak ka de se koi hana hai aikoi gi central security force na aikoi gi magi aikoi singi jaga singi matonji da thamaga aduga aikoi tampaki tainaba jaga aidi aikoi maitei na tariba jaga sina state force thamu haibne masi ngasi phawbu da thamde haibidi aduga ngasi gi torbungi jaga sida IRV battalion thamu state force thamu abu thamdagi ngarang halan thokpudagi IRV miyoi nipan khak thami haibidi Barsamiyang na ngangi ba tawriu singse lengang na tabam thokuje ngasi phawda tabidi makoi gi wakalon de yumpham oiraga tawning ba tawraga lei haibiduni aduna masi tasena India government gi policy lan bani aduga makoi gi wakalon da makoi gi agenda da thabak tawbase masi aikoi youth logbiro yaragadi masi wana taina na taw thabak se tawbiranu haina aikoi kanna su hairaga su lai ngasi phawda tawti Tanzasi da aikoi tasena makarom da sin garaka awangom da tanabe mongda hairok da mo operation jate adubo singku ki narco terrorist na sathar ko lance da aikoi